ꯀ꯭ꯔꯤꯇꯤꯀꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯇꯧꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯇꯝꯗꯨ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯏ ꯂꯝꯕꯤꯁꯤꯡꯗ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯊꯥꯟꯈꯤꯗ꯭ꯔꯦ ꯒꯥꯔꯤꯗꯨ ꯌꯥꯝ ꯀꯟꯅ ꯊꯧꯔꯛꯄꯅ ꯊꯧꯖꯥꯜꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯌꯥꯝ ꯂꯣꯠꯅꯅꯤ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅꯤ ꯃꯥꯅ ꯊꯤꯒꯦ ꯌꯥꯎꯅ ꯊꯤꯔꯕꯗ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯑꯉꯥꯡ ꯑꯌꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯦ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯥꯡ ꯑꯅꯤ ꯈꯛꯇ ꯂꯩꯕꯅꯤ ꯄꯥꯝꯍꯩꯕ ꯑꯀꯤꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯃꯅꯨꯡ ꯍꯨꯠꯇꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯔꯤꯕ ꯀꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯤꯡꯂꯤꯕ ꯊꯣꯡꯗꯨ ꯀꯟꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯥꯎꯔꯛꯏ ꯑꯃꯨꯛꯀꯤ ꯈꯨꯀꯥꯎꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯊꯣꯡꯗꯨ ꯇꯦꯛꯇꯨꯅ ꯄꯥꯏꯊꯣꯛꯈꯤ ꯄꯥꯝꯍꯩꯕꯅ ꯊꯣꯡꯗ ꯀꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯍꯨꯝꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯂꯣꯏꯁꯤꯟꯈꯤ ꯆꯪꯁꯤꯜꯂꯛꯏ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯇꯤ ꯂꯦꯞꯂꯔꯦ ꯏꯆꯥꯎ ꯆꯥꯎꯅ ꯊꯧꯖꯥꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯧꯖꯥꯜ ꯄꯥꯝꯍꯩꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯈꯔ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯄꯥꯈꯠꯇꯕ ꯁꯥꯔꯒ ꯅꯪ ꯅꯁꯥꯅ ꯅꯃꯪ ꯊꯤꯖꯕ ꯂꯥꯛꯂꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯎꯁꯤꯠꯇꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯔꯛꯄꯅꯤ ꯄꯥꯝꯍꯩꯕ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯀꯤ ꯈꯨꯠꯇꯨꯝ ꯀꯟꯅ ꯇꯥꯁꯤꯜꯂꯤ ꯊꯧꯖꯥꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯋꯥ ꯉꯥꯡꯁꯤꯟꯅꯔꯒ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯊꯧꯖꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯟ ꯐꯣꯟꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯊꯣꯛꯍꯟꯈꯤ ꯑꯗꯨꯒ ꯊꯧꯖꯥꯜꯕꯨ ꯒꯂꯥ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯊꯧꯖꯥꯜꯁꯨ ꯄꯥꯝꯍꯩꯕꯗ ꯈꯨꯠ ꯍꯜꯂꯛꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯩ ꯄꯥꯝꯍꯩꯕ ꯆꯣꯡꯈꯠꯇꯨꯅ ꯊꯧꯖꯥꯜꯒꯤ ꯃꯃꯥꯏꯗ ꯀꯤꯛ ꯑꯃ ꯄꯤꯁꯤꯜꯂꯤ ꯊꯧꯖꯥꯜ ꯂꯩꯃꯥꯏꯗꯨꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ ꯄꯥꯝꯍꯩꯕ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯧꯖꯥꯜ ꯄꯥꯝꯍꯩꯕ ꯆꯪꯂꯛꯂꯦ ꯈꯪꯕꯅ ꯅꯥꯀꯜꯗ ꯇꯥꯔꯝꯕ ꯄꯣꯠ ꯑꯃ ꯇꯥꯞ ꯄꯥꯏ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯪꯊꯣꯝ ꯊꯣꯝꯖꯤꯜꯂꯛꯏ ꯄꯥꯝꯍꯩꯕ ꯃꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯂꯩ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯅꯔꯤꯟ ꯈꯥꯕꯒꯁꯨ ꯁꯥꯔꯤ ꯅꯪꯁꯦ ꯍꯤꯔꯣꯅꯤ ꯁꯤꯅꯤ ꯅꯪ ꯈꯜꯂꯤꯕ ꯍꯥ ꯅꯁꯥꯅ ꯅꯁꯥꯁꯦ ꯍꯤꯔꯣꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯦꯕ ꯄꯥꯝꯍꯩꯕ ꯃꯀꯣꯛꯇ ꯊꯥꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯃꯥꯏꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯊꯧꯖꯥꯜ ꯎꯁꯤꯠꯇ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯑꯩꯅ ꯍꯥꯠꯂꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯁꯦꯅꯤ ꯍꯥꯠꯂꯨꯅꯤ ꯍꯥꯠꯂꯨ ꯑꯩ ꯁꯤꯗ ꯂꯦꯞꯄꯤ ꯈꯨꯝꯃꯨ ꯂꯃꯟꯗꯨ ꯄꯦꯅ ꯃꯈꯣꯡꯗꯨꯅ ꯄꯥꯝꯍꯩꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯟꯗꯨꯅ ꯊꯩ ꯉꯥꯏꯍꯥꯛ ꯑꯗꯨ ꯃꯀꯣꯛꯇꯨ ꯉꯥꯎꯕꯒꯤ ꯋꯥꯅꯤ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯊꯥꯔꯛꯄꯗꯨꯗ ꯃꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯝꯕꯗꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯊꯧꯖꯥꯜꯒꯤ ꯃꯈꯣꯡꯗ ꯐꯠ ꯆꯤꯟꯊꯩ ꯑꯗꯨꯒ ꯀꯥꯎꯊꯣꯔꯛꯏ ꯊꯧꯖꯥꯜ ꯂꯩꯃꯥꯏꯗꯨꯗ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯃꯥꯅ ꯊꯧꯖꯥꯜꯅ ꯊꯤꯜꯂꯛꯂꯤꯕ ꯀꯥꯎꯔꯛꯂꯤꯕꯗꯨ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯊꯧꯖꯥꯜꯕꯨ ꯐꯨꯗꯕ ꯍꯧꯔꯛꯏ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯕ ꯄꯥꯝꯍꯩꯕ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯧꯖꯥꯜꯒꯤ ꯃꯊꯛ ꯑꯗꯨꯗ ꯆꯪꯁꯤꯟ ꯃꯃꯥꯏꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯊꯤꯟꯖꯤꯜꯂꯤ ꯅꯪꯕꯨ ꯈꯨꯠꯆꯕꯤꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯅꯤ ꯑꯩꯒꯤ ꯏꯆꯜꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯇꯥꯔꯤꯕ ꯎꯀꯛꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯍꯦꯛ ꯉꯥꯡꯁꯤꯟ ꯅꯨꯄꯥ ꯑꯗꯨꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯒ ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯟꯇꯤꯗ ꯏꯪꯅ ꯆꯤꯛꯅ ꯕꯨꯛꯇ ꯂꯩꯈꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨꯗ ꯊꯣꯝꯃꯤ ꯑꯃꯨꯛꯀꯁꯨ ꯊꯣꯝꯒꯦ ꯇꯧꯕꯗ ꯄꯥꯝꯍꯩꯕ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯏꯠ ꯈꯔ ꯄꯤꯠ ꯀꯥꯞꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯑꯣꯏ ꯈꯔ ꯂꯤꯌꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯄꯥꯝꯍꯩꯕꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯊꯧꯖꯥꯜꯕꯨꯅ ꯄꯨꯂꯤꯁ 2-3ꯅ ꯆꯤꯡꯈꯠꯈꯤ ꯌꯥꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯂꯤꯌꯣ ꯃꯥ ꯊꯅꯝꯃꯣ ꯑꯩ ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯏꯆꯟꯒꯤ ꯂꯃꯟꯁꯤꯡꯕꯨ ꯁꯛꯂꯒꯦ ꯃꯥꯕꯨ ꯄꯨꯈꯤꯅꯨ ꯂꯤꯌꯣ
ꯂꯤꯌꯣꯅ ꯄꯥꯝꯍꯩꯕꯕꯨ ꯈꯥꯝꯃꯤ. ꯄꯥꯝꯍꯩꯕ, ꯁꯦ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊ. ꯃꯇꯥꯡꯁꯤ ꯇꯞꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯃꯥꯕꯨ ꯊꯅꯝꯃꯨ ꯂꯤꯌꯣ. ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯥ ꯄꯨꯔꯒ ꯆꯠꯇꯣꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯔꯥ? ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ. ꯑꯔꯥꯟꯕ ꯃꯤꯗꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯗꯟꯗꯤ ꯐꯪꯒꯅꯤ. ꯅꯪꯅ ꯍꯥꯠꯇ꯭ꯔꯒꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯁꯤꯈꯤꯗꯣꯏꯅꯤ. ꯅꯪꯅ ꯃꯥ ꯍꯥꯠꯄꯒꯤ ꯃꯇꯝꯁꯦ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯄꯥꯝꯍꯩꯕ. ꯂꯤꯌꯣꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯉꯁꯥꯏꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯁꯤꯡꯍꯧꯕ ꯌꯥꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯄꯅ ꯍꯥꯜꯂꯕꯅꯤꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯅꯤ. ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ. ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯏ. ꯄꯥꯝꯍꯩꯕ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ. ꯃꯈꯥꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯆꯩꯔꯛ ꯄꯤꯗ꯭ꯔꯕꯁꯨ ꯃꯄꯨꯅ ꯑꯗꯨം ꯄꯤꯈ꯭ꯔꯗꯧꯕꯅꯤ. ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔꯁꯤꯗ ꯇꯤꯟꯕ ꯐꯪꯍꯜꯂꯔꯣꯏꯗꯧꯕꯅꯤ. ꯁꯤꯃꯗꯤ ꯅꯪ ꯈꯪꯉꯨ. ꯂꯤꯌꯣ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ. ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯃꯥꯕꯨ ꯍꯥꯠꯀꯦꯅ ꯈꯟꯕ. ꯑꯗꯨꯕꯨ ꯑꯩ ꯉꯝꯍꯧꯗ꯭ꯔꯦ. ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯂꯩꯃꯥꯏꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯦꯡꯖꯤꯜꯂꯤ. ꯅꯪꯅ ꯅꯊꯧꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯉꯁꯥꯏꯅ ꯃꯥꯕꯨ ꯍꯥꯠꯇꯦ? ꯍꯧꯖꯤꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯧ ꯂꯧꯔꯛꯀꯅꯨ. ꯑꯩ ꯇꯥꯕ ꯄꯥꯝꯗꯦ. ꯑꯩꯒꯤꯗꯤ ꯏꯊꯧꯅꯤ, ꯇꯧꯗꯕ ꯌꯥꯗꯕ. ꯐꯅꯗꯤ ꯀꯨꯏꯅ ꯑꯩ ꯃꯐꯝꯁꯤꯗ ꯅꯪ ꯂꯩ ꯈꯪꯕꯒꯤ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯏꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯒꯤ ꯑꯣꯔꯗꯔꯅ ꯀꯟꯃꯟꯈꯤꯕꯗꯒꯤ ꯑꯩ ꯆꯪꯂꯛꯄꯅꯤ. ꯁꯤꯗ ꯅꯪꯅ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯅꯨ. ꯄꯥꯝꯍꯩꯕ, ꯑꯩꯒꯤꯁꯨ ꯗ꯭ꯌꯨꯇꯤꯅꯤ, ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ. ꯄꯥꯝꯍꯩꯕꯁꯨ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ. ꯂꯤꯌꯣꯒ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ. ꯃꯐꯝ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯊꯅꯝꯃꯤ. ꯑꯍꯤꯡꯅꯤ. ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃ ꯈꯔꯗꯤ ꯍꯦꯜꯂꯝꯂꯅꯤ. ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯤꯜꯂꯛꯏ. ꯊꯥꯗꯣꯏ ꯇꯨꯝꯂꯝꯕꯗꯨ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ. ꯄꯨꯡ ꯑꯃ ꯇꯥꯔꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ. ꯑꯀꯤꯕ ꯂꯩꯇ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯩ. ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯄꯥꯝꯍꯩꯕ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯕꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯄꯥꯝꯍꯩꯕ ꯄꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯀꯣꯛꯇꯨ ꯊꯝꯃꯤ. ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ. ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯉꯛꯄ ꯐꯥꯎꯏ. ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯏꯅ. ꯑꯩꯒꯤ ꯏꯆꯟꯒꯤ ꯂꯃꯟ, ꯑꯩ ꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ. ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯒꯤ ꯃꯅꯪꯒꯟꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ? ꯐꯤꯗ ꯇꯩꯔꯤꯕ ꯏꯁꯤꯅ ꯀꯗꯥꯏꯗꯒꯤ? ꯅꯪ ꯃꯤꯒ ꯈꯠꯅꯔꯨꯕ꯭ꯔꯣ? ꯑꯩꯅ ꯃꯥꯕꯨ ꯏꯈꯨꯠꯁꯨ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ. ꯑꯩꯁꯦ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏ. ꯀꯩꯒꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯅꯣ? ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯡꯗꯦ ꯍꯥꯏꯔꯒꯦ? ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯊꯤꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗꯤ ꯐꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ. ꯑꯩꯒꯤ ꯕꯦꯝꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ. ꯑꯩꯁꯦ ꯄꯥꯡꯗꯕ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯂꯅꯤ. ꯐꯔꯦꯁꯦ, ꯑꯍꯤꯡ ꯊꯦꯡ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯟꯅꯔꯁꯦ. ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯀꯞꯀꯅꯨ. ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯇꯣꯛꯑꯣꯁꯦ. ꯄꯥꯝꯍꯩꯕꯗꯨ ꯇꯞꯅ ꯊꯥꯗꯣꯏꯗ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯌꯦꯡꯉꯤ. ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯜꯂꯣꯏ. ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯦꯡꯕꯤꯔꯤꯈꯩ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯂꯣꯏ. ꯄꯥꯝꯍꯩꯕꯕꯨ ꯄꯨꯁꯤꯜꯂꯒ ꯃꯐꯤꯗꯨ ꯍꯣꯡꯍꯜꯂꯤ. ꯀꯗꯥꯏꯗ ꯁꯣꯛꯀꯦ? ꯃꯥꯏꯒ ꯀꯣꯛꯀꯗ ꯁꯣꯛꯏ. ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯁꯣꯛꯇꯦ. ꯃꯃꯥꯏ ꯑꯁꯣꯛꯄꯗꯨꯗꯤ ꯊꯥꯗꯣꯏꯅ ꯐꯖꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯔꯦ. ꯄꯥꯝꯍꯩꯕ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯅꯃꯛ ꯃꯣꯠꯂꯤ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯊꯥꯗꯣꯏ ꯎꯄꯨꯗꯒꯤ ꯑꯍꯟꯕ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯥꯝꯍꯩꯕꯗ ꯄꯤ. ꯁꯦ, ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯦꯠꯂꯨ. ꯄꯥꯝꯍꯩꯕ ꯈꯨꯗꯩ ꯑꯗꯨꯗ ꯌꯦꯡꯉꯤ. ꯁꯤꯗꯤ ꯑꯩ ꯑꯝꯇ ꯁꯦꯠꯇ꯭ꯔꯤ. ꯇꯥꯋꯜ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ. ꯅꯨꯄꯥ ꯁꯣꯝꯗ ꯂꯩꯇꯅ ꯁꯤ ꯐꯥꯎꯕ ꯅꯍꯥꯟꯋꯥꯏ ꯕꯕꯥ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯈꯔ ꯊꯝꯖꯤꯜꯍꯧꯕꯒꯤ ꯂꯩꯕꯅꯤ. ꯈꯨꯗꯩꯁꯤꯅ ꯇꯥꯋꯜꯒꯤ ꯃꯑꯣꯡꯗ ꯎꯔꯣ ꯂꯩꯁꯤꯜꯂꯒ ꯑꯗꯨꯝ ꯁꯦꯠꯂꯨ.
Upai leite khudai do hongdoi setliba khudai khusetuda thadoi de thik thik noi nupanabu khudai set bahaiti loire mina ite hairaga nana noktana doidu kaigino adudi bhaibi nang kok set pirodana haina manakta changsile thadoi mamai do shaklai thoktuna yare set kerse loigara nang thokbata horo thadoi do hogatnaga thokhige taw aidi kai tumdeba aduda dum tumu hodora ko ai tumba chan se hairaga kadudagi thokhi thadoi pamhaibasu upai leita phamangduda karaga hipthakre lepliba upalni chentaribana icheli chatlibana matam mabuni ahongbagi ahongba ngaktani ahing mana loikhibada ngarang kaubi matam mahaktu amuk halakwa haiba yararoi nongaubi magi matau khanglaba mali ahing dumasu adat akham leitana haithari no masu asumna haukhre matamdo khanghaude numit kharani di haujinki ratangi imung manung laktuna thadoiga thangnana leiriba makhura haibadi sagai natragasu ahal haibadu makhoina oirabanina haibam thokpa chatnabigi matung in hairare ahal adusu sagai nate haijaba khaktani leipak macha tabada natana thadoibusu imung aduna macha ningolgumne khalli ratan hoina leipak macha tana haijaraglabada thadoi magi wadu khanglabada ayaba pikre luhongbagi matamso kalengi tarani thoini panba numitta haina walepnare rita manasu luhongbasi kuithana thamba pamde haibaduda afaba numit ama hektada lepiro haina mapuroi baratanda haibadagi kalengi tarani thoini panba numitta tare mamagi phiroi loidrabasu luhongbadu yashinakre nupi mahakhak yumaduda leiba chatok chasingi khallaga ahal singnasu thadoi masanasu yakre luhongba koidrabadudadi mama ibema ritana haire hai nangbu yumgase khara sanjin khochindina tawsine adum chattana leirage hairibro kainoi yumbu kaino sisum yari sidi sidai hena kayam semkhidawrige machu mamin kasi sidari si udro sumaina thawdok wathok tholakpada yumse semjin haudragadi karamba matamda semdawrige napa haire yani tani hairiba nang hai chatpaga langbaga muktoiba yumgi makhada nongmuta leiba hainaba minatedo hey ibungo namana hairise nangbu yaune chahi tara kun machu haidrabasu yanaba machu ayakba ma he khallaga haijil napana chaga manabane ai ngamjaponte mina hairise karino haibase khandadeba karimta aida changjakhrage rita do phet haidoktuna manungda changkhiram mapa macha anido nokmi yengnaduna leihawi haigumdana ibungo yumsi sidare ni tawrisa baba aina loina simdana loikrabani imagi matawdada naknagena tawbani laani horen daide o phare adubu oiradi tha amabudi watlida aduda sungalingai de samjin hobasina isoi dedana ahai baba pamhaibadu mayumdagi amuk thoklaklami somdani thadoina dukandagi halakpagi lambida khagembadu thadoigi mamangda gari khang khamjilai thadoi chap leptuna khagembada yengi kadam daino yam thajadi khagemba uplebe helmet adu lok thoklaga noi soida thabu magila ambani koire udaba karam balige nangba khangdeda sumpanglei de leiri haiduni ado nang lohongdori na tai hongdori noi siloina barton tawrakadoini laktabam tayari ko nangdana khoi kawbe wani bema akhoi nang kaisu kawde ko somda sia gaigan hainarabanina noi wani de kai hainariba nang si thabag yam chinkre masakti lairadana makol phawba taba phangkidrena hainariba chumi andak se malai tabaga kaiga ai ganamda tahawdri adoini adu hairaga nangi magi mihata chenabani haibanu pado police na phakre haina taine mani yam ngakpa thawdoknida ima hatlamliba misakto aigi senior doctor ni misingse amata thajaba yaramdre manungdana ama mapandana ama saklon mawoni hoi nangna case tu somo close tokshilo hairiduna kaigino haina aise nongma nangida la ambani adu nangdi leiramde yumda solo laga leirame call tawbani adu su pairakte makhata na ai
ꯊꯕꯛ ꯑꯃꯒꯤ ꯗꯦꯜꯂꯤꯗ ꯊꯥ ꯃꯈꯥꯏꯃꯨꯛꯇꯤ ꯂꯩꯔꯨꯔꯦ ꯑꯗꯨꯅ ꯄꯥꯎꯗꯣ ꯐꯖꯅ ꯃꯔꯛꯇ ꯍꯧꯗꯣꯛꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯕꯕꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯗꯣ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯀꯦꯁꯇꯣ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯆꯨꯞꯆꯥꯞꯇ ꯊꯝꯂꯒ ꯃꯤꯗꯣ ꯑꯩꯒꯤ ꯈꯨꯠꯅ ꯑꯣꯏꯅ ꯍꯥꯠꯄ ꯄꯥꯝꯈꯤꯕꯅꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒꯗꯤ ꯅꯣꯏꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯩꯔꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯂꯣꯏꯁꯤꯟꯈꯤꯅꯤ ꯈꯪꯕ ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩ ꯖꯦꯜꯗ ꯂꯩꯔꯁꯨ ꯂꯩꯈ꯭ꯔꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯒꯗꯕꯅꯤ ꯃꯔꯥ ꯂꯩꯔꯕ ꯃꯤꯗꯨꯅ ꯆꯍꯤ 5-10 ꯖꯦꯜꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯑꯁꯨꯝꯅ ꯈꯟꯅꯕ ꯈꯛꯅꯤ ꯑꯗꯣ ꯃꯤꯗꯨꯗ ꯖꯦꯜꯗ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯄꯤꯁꯅꯨꯅ ꯈꯜꯂꯤ ꯃꯁꯤꯅ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕꯅꯤ ꯃꯥꯒꯤꯗꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯀꯣꯛꯇꯨꯗ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯖꯦꯜꯗ ꯊꯝꯕ ꯈꯛꯇ ꯄꯥꯝꯗꯦ ꯃꯥꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯗꯝꯅꯗꯅꯕ ꯑꯁ ꯌꯥꯔꯦꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯦ ꯑꯗꯣ ꯀꯗꯥꯏ ꯆꯠꯀꯗ ꯋꯥꯠꯂꯤꯒꯦ ꯌꯨꯝꯗ ꯆꯪꯉꯨꯈꯤꯁꯦ ꯆꯠꯇꯧꯕꯕꯨꯗꯤ ꯋꯥꯠꯇ꯭ꯔꯦꯗ ꯌꯨꯝꯗ ꯍꯜꯂꯗꯧꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯉꯥꯛꯇꯪ ꯆꯪꯉꯨꯈꯤꯁꯦ ꯅꯣꯛꯇꯨꯅ ꯋꯥꯔꯤꯒ ꯇꯧꯏꯅꯦꯁꯦ ꯅꯨꯄꯥ ꯑꯁꯤꯅ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯅꯤꯕꯅ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯖꯤꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯁꯣꯏꯕ ꯁꯥꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯈꯥꯒꯦꯝꯕꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯆꯀꯥꯔ ꯑꯗꯨꯅ ꯈꯖꯤꯛ ꯈꯦꯠꯂꯤ ꯁꯣꯔꯤ ꯁꯣꯏꯕꯅꯤ ꯑꯅꯤꯗꯨ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯥꯗꯣꯏ ꯆꯦꯞꯊꯔꯒ ꯈꯥꯒꯦꯝꯕ ꯁꯣꯛꯄ꯭ꯔꯣ ꯀꯥꯏꯗ ꯁꯣꯛꯀꯦ ꯁꯣꯛꯇꯦꯗ ꯄꯥꯝꯍꯩꯕꯗ ꯁꯣꯜꯂꯤ ꯅꯃꯤꯠꯇꯨ ꯇꯥꯡꯉꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯂꯝꯕꯤꯁꯤꯗ ꯊꯧꯗ꯭ꯔꯗꯅ ꯃꯇꯥꯏꯗ ꯂꯩꯕ ꯃꯤꯁꯤꯗ ꯋꯥꯏꯁꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯄꯥꯝꯍꯩꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯏ ꯃꯥꯒꯤꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯅꯤꯅꯦ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕ ꯀꯥꯏꯅꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀꯁꯨ ꯊꯣꯝꯈꯤꯗꯦ ꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯃꯈꯣꯡꯋꯥꯏꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯤ ꯍꯟꯗꯛꯇꯤ ꯈꯥꯒꯦꯝꯕꯗꯣ ꯄꯥꯝꯍꯩꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣꯗ ꯕ꯭ꯔꯣꯒꯤꯁꯤꯗꯤ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯗ ꯁꯧꯕꯤꯅꯨ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯅꯤ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯤꯠꯌꯦꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯇꯣꯝꯇ ꯁꯣꯟꯕꯅꯤ ꯈꯥꯒꯦꯝꯕꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯥꯒꯦꯝꯕ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯥꯗꯣꯏ ꯆꯪꯉꯁꯤ ꯂꯥꯎ ꯅꯪꯅ ꯄꯥꯝꯖꯕ ꯊꯥꯡꯃꯩꯕꯟꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗꯨꯁꯨ ꯌꯥꯎꯔꯛꯄꯅꯤ ꯊꯥꯗꯣꯏ ꯈꯥꯒꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅꯔꯒ ꯈꯥꯒꯦꯝꯕꯗ ꯌꯦꯡꯉꯤ ꯅꯪꯅ ꯄꯥꯝꯕ ꯁꯤꯡꯖꯨꯒ ꯍꯥꯏꯅꯦ ꯉꯁꯤ ꯑꯩꯒꯤ ꯃꯆꯨꯝꯗ ꯂꯥꯛꯇꯅ ꯁꯣꯏꯅꯔꯣꯏꯁꯤ ꯉꯁꯤ ꯊꯥꯗꯣꯏ ꯄꯥꯈꯠꯂꯛꯏ ꯈꯥꯒꯦꯝꯕ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ ꯅꯣꯡꯃ ꯆꯥꯔꯁꯤ ꯑꯩꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗꯧꯕꯅꯤ ꯀꯥꯎꯏ ꯄꯨꯡ 3 ꯍꯦꯟꯖꯜꯂꯝꯃꯤ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯤ ꯑꯣꯐ ꯂꯩꯌꯦꯅ ꯍꯥꯏꯗꯥꯏꯅꯦ ꯊꯥꯗꯣꯏꯗꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯤꯅ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯁꯨꯝ ꯁꯨꯔꯁꯨꯅꯩ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯄꯅꯤ ꯄꯥꯝꯍꯩꯕ ꯃꯥꯅ ꯌꯥꯔꯣꯗ ꯁꯣꯝ ꯀꯩ ꯑꯣꯏꯔꯤꯒꯦ ꯑꯗꯨ ꯃꯨꯛꯈꯥꯏꯔꯒ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯄꯥꯝꯍꯩꯕꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯠꯁꯤꯟꯅꯔꯒ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯩꯅꯤ ꯃꯨꯛꯈꯥꯏꯔꯒ ꯉꯥꯡꯉꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯗꯣꯏꯗ ꯌꯦꯡꯉꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯤꯁꯤꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯉꯥꯡꯕ ꯉꯝꯗꯕ꯭ꯔꯣ ꯄꯥꯝꯍꯩꯕꯗꯨ ꯅꯣꯛꯊꯣꯔꯛꯏ ꯊꯥꯗꯣꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯤ ꯍꯣꯏꯅꯦ ꯃꯥꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯃꯥꯒ ꯎꯅꯕ ꯌꯥꯔꯣꯏ ꯀꯣꯕꯣꯏ ꯆꯠꯂꯨ ꯈꯥꯒꯦꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯊꯥꯏ ꯌꯥꯔꯦ ꯅꯪꯅꯁꯨ ꯃꯤ ꯃꯀꯣꯛ ꯂꯣꯏ ꯉꯥꯎꯔꯝꯃꯅꯤ ꯉꯥꯎꯖꯁꯅꯨ ꯀꯩꯅꯣ ꯈꯥꯒꯦꯝꯕ ꯅꯪ ꯆꯠꯂꯣꯕ ꯀꯣꯟꯅ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗ ꯂꯥꯛꯎꯀꯣ ꯈꯥꯒꯦꯝꯕꯗꯣ ꯇꯤꯡꯉꯛ ꯃꯉꯛꯅꯅ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯍꯣꯏ ꯆꯠꯂꯒꯦ ꯈꯥꯒꯦꯝꯕꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯗꯨꯅ ꯌꯦꯡꯉꯛꯑꯅꯨꯅꯦ ꯀꯩꯝ ꯀꯥꯟꯅꯔꯔꯣꯏꯅꯦ ꯅꯪꯕꯣ ꯃꯤꯅ ꯆꯨꯝꯅ ꯌꯦꯡꯂꯛꯄꯗꯨ ꯐꯥꯎꯕ ꯍꯦꯛ ꯈꯝꯕꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯈꯥꯒꯦꯝꯕꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯪꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯎꯅꯔꯤꯁꯦ ꯀꯩꯒꯤꯅꯣ
ꯑꯁꯤꯁꯦ ꯏꯃꯥꯟꯅꯕꯅꯤ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯅꯪꯒꯤꯁꯦ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯌꯥꯝ ꯄꯛꯇꯦ ꯅꯪ ꯅꯧꯅ ꯇꯧꯗꯣ ꯈꯝꯕꯟꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯄꯪꯕꯤꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯑꯗꯥꯏꯋꯥꯏꯗ ꯑꯗꯨꯝꯅꯦ ꯈꯝꯕꯟ ꯆꯥꯎꯗꯅ ꯂꯩꯍꯧꯔꯣ ꯂꯩꯁꯥꯔꯤꯉꯩꯁꯤ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝ ꯄꯛꯇ꯭ꯔꯁꯤꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯒꯗꯤ ꯀꯗꯥꯏꯗꯩ ꯃꯄꯥꯟ ꯊꯣꯛꯄꯒ ꯌꯥꯔꯣꯏꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯦ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯗꯦꯅ ꯉꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪꯅ ꯍꯥꯏꯗꯣꯛꯑꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯂꯩꯀꯣ ꯀꯩꯅꯣ ꯊꯥꯗꯣꯏ ꯁꯥꯎꯅ ꯄꯥꯝꯍꯩꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯀꯤꯟꯅ ꯁꯨꯏ ꯁꯣꯅꯣ ꯊꯨꯡꯕ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯀꯩ ꯇꯧꯈꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯨꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯗ ꯀꯝꯇ ꯆꯪꯍꯜꯂꯣꯏꯗꯕꯅꯦ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯊꯥꯔꯤꯅꯤꯅ ꯇꯧꯔꯤꯕꯗꯨ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯄꯥꯝꯍꯩꯕ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕꯣ ꯅꯪꯅ ꯆꯪꯍꯟꯗ꯭ꯔꯁꯨ ꯌꯨꯝꯊꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯀꯅꯤꯅ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ ꯑꯩ ꯂꯨꯍꯣꯡꯕ ꯇꯣꯛꯑꯅꯤ ꯑꯁꯨꯛ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯪ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ ꯑꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯂꯥꯛꯇꯣꯏꯅꯤꯀꯣ ꯊꯥꯗꯣꯏꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯂꯥꯎꯔꯝꯃꯤ ꯅꯋꯥ ꯂꯧꯗꯦ ꯂꯥꯛꯑꯣ ꯀ꯭ꯂꯕꯇ ꯁꯤꯟꯅꯔꯦ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ